ningsingling asisu athauba sagai maira oiriba khutta thangsang paiduna kheba chingi chingkhongda yekna langoi kayabu yendem tharak soibagu matuk matuk kakhiba amat oiba thaudangda ima leibaku kannaba ngaklambani nakhoina nungsibi ima kanglaipa semlambani nakhoina amat oiba manipur karam nadi kaugani kaungamdraba thaudok-sing saknari nakhoigi mingkhailen maitai leibak pumbada sonari nakhoigi nathauna malem taibang pumbada ningsing hale ngasidi nahaunana thamoida mitlu pirang kayaga loinana August 16 na lakpada ima leibaku kannaba nasagi punsi kathokpa Farsi sajai ahakpa nokna laukhiba jingnaba karisu leitana ningsingling asisu athauba karamnadi kaugani kaungamdraba numittu maitai thamoi pumbada angangba ikhengna yektuna mutpanaida lainari mitlu pirang kangnadri athauba nakhoigi maikaibu mitpham hongda yeknari Ima laipak nungsibi nawyok nakon chawbi nasai gonda chawjage natambakte sijage puwari gi khongchatta sanagi mayengna ikhraba kaungam laroidaba thawdo ingso lising machanipan maudra mathoi August ki tarik 16 athauwa singi numitna lakpada mama laipak nungsibagi Farsi gi kongoi hukhiba ning tambaga iga sinakhiba ipu tikendraje ipu thanga sakhangja haudraba athauba thaubi pumnamakpu thamoida chena lachari imabu mikha ponbadi yaroi thawai tharba suthagani haina British ki lanmi tengol kayabu akiba machet amatta yaudana lanthengna khiba sakhangja haudraba athauba athaubi singi thauna lingjelna Nasa nasu aikhoigi lu tong asida chenbiduna miwat minai leitraba manaba khunai ama semba ngamba pinabiyu ko